mayam ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯑꯦꯞ ꯃꯈꯜ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯏ ꯀꯦꯕ ꯕꯨꯀꯤꯡ Google Chrome ꯒꯦꯝ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯛ ꯃꯆꯥ ꯑꯃꯗ ꯑꯦꯞ ꯄꯨꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯆꯔꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯗꯤ ꯀꯝꯗꯧꯕ ꯋꯥꯔꯤ ꯑꯁꯤ ꯀꯕꯤꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤꯅꯤ ꯆꯍꯤ 18ꯗ ꯉꯥꯏꯔꯤꯕ ꯀꯕꯤꯔ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯗꯤꯜꯂꯤꯒꯤ ꯁꯦꯟꯠ ꯃꯥꯏꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯀꯣꯂꯦꯖꯀꯤ ꯅꯤꯌꯣꯝ ꯃꯇꯨꯡ ꯏꯟꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯀꯕꯤꯔꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯀꯣꯂꯦꯖ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯕ ꯃꯤꯑꯣꯏ ꯍꯥꯏꯔꯒꯗꯤ ꯀꯕꯤꯔꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯐꯦꯁꯔ ꯅꯥꯏꯠ ꯑꯁꯤꯅꯤ ꯁꯥꯇ꯭ꯔ ꯂꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯌꯣꯝ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒ ꯆꯥꯟꯅꯕ ꯗꯥꯟꯁ ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯄꯨꯔꯛꯀꯗꯕꯅꯤ ꯀꯕꯤꯔꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤꯒꯁꯨ ꯀꯣꯏꯕ ꯆꯠꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯐꯦꯁꯔ ꯅꯥꯏꯠ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯔꯥꯒꯤꯅꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕꯃꯛꯇꯗ ꯀꯕꯤꯔꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯀꯕꯤꯔꯅ ꯅꯨꯄꯤ ꯑꯁꯤꯗ ꯐꯦꯁꯔ ꯅꯥꯏꯠ ꯑꯁꯤꯗ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯔꯥꯒꯤꯅꯤꯅ ꯅꯣꯛꯅ ꯍꯣꯏ ꯍꯥꯏꯅꯁꯨ ꯈꯨꯝꯂꯛꯈꯤ ꯔꯥꯒꯤꯅꯤꯅ ꯀꯕꯤꯔꯗ ꯐꯦꯁꯔ ꯅꯥꯏꯠ ꯆꯠꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯀꯕꯤꯔ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯈꯤꯕ ꯃꯇꯝꯗꯒꯤ ꯉꯟꯈꯠꯅ ꯆꯠꯇꯨꯅ ꯍꯣꯁꯇꯦꯜ ꯃꯃꯥꯡꯗ ꯔꯥꯒꯤꯅꯤꯕꯨ ꯉꯥꯏꯔꯝꯃꯤ ꯔꯥꯒꯤꯅꯤ ꯂꯩꯕ ꯐꯥꯎꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯣꯝꯗꯗꯤ ꯅꯠꯇꯦ ꯃꯥꯒ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯦꯅꯤꯌꯔ ꯕꯤꯔꯥꯁ ꯑꯃꯗꯤ ꯕꯤꯔꯥꯁꯀꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯂꯩꯔꯤ ꯀꯕꯤꯔꯅ ꯍꯦꯛ ꯂꯥꯛꯄ ꯎꯕꯗ ꯕꯤꯔꯥꯁꯅ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯐꯥꯔꯁ ꯏꯌꯔ ꯀꯥꯕꯗ ꯉꯥꯏꯔꯤꯕ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯔꯥꯒꯤꯅꯤꯗ ꯐꯦꯁꯔ ꯅꯥꯏꯠꯀꯤꯗꯃꯛꯇ ꯍꯪ ꯁꯥꯗꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯀꯕꯤꯔꯕꯨ ꯅꯨꯃꯤꯠꯁꯤꯗ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯏꯔꯒ ꯀꯕꯤꯔꯒꯤ ꯄꯨꯟꯁꯤꯗ ꯕꯤꯔꯥꯁꯅ ꯄꯜ ꯑꯃ ꯑꯣꯏꯔꯛꯈꯤ ꯊꯦꯡꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯕꯤꯔꯕꯨ ꯈꯠꯅꯕ ꯁꯨꯝ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯆꯨꯞꯄ ꯍꯣꯁꯇꯦꯜ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯣꯡꯃꯒꯤ ꯂꯩꯇꯥꯔꯛꯇꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗ ꯀꯕꯤꯔ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯀꯕꯤꯔꯅ ꯐꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯗꯗꯤ ꯃꯥꯅ ꯃꯣꯕꯥꯏꯜ ꯑꯗꯨꯕꯨ ꯃꯦꯠꯄ ꯍꯧꯔꯛꯏ ꯃꯣꯕꯥꯏꯜ ꯌꯦꯡꯕꯁꯨ ꯕꯤꯠ ꯌꯥꯝ ꯂꯩꯔꯝꯗꯦ ꯕꯤꯠ ꯂꯩꯔꯛꯇꯕꯗꯒꯤ ꯀꯕꯤꯔꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯒꯦ ꯇꯧꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯦꯞ ꯑꯃ ꯎꯈꯤ ꯅꯣꯛ ꯀꯕꯤꯔꯅ ꯄꯨꯡꯅꯝ ꯅꯝꯕꯗ ꯑꯦꯞ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯞꯆꯤꯟꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯑꯦꯞꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯃꯨꯛꯐꯥꯎ ꯇꯥꯈꯤꯗ꯭ꯔꯤ ꯑꯦꯞ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯆꯪꯂꯨꯕꯗꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯋꯦꯜꯀꯝ ꯇꯨ ꯅꯣꯛ ꯑꯦꯟ ꯑꯦꯞ ꯗꯦꯠ ꯁꯣꯜꯚ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯒ ꯃꯤꯅꯨ ꯑꯝꯇꯪ ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯅ ꯌꯥꯎꯔꯤ ꯃꯥꯅ ꯑꯣꯞꯁꯟꯗꯨꯗ ꯅꯝꯁꯤꯔ ꯅꯝꯃꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯥꯛꯂꯦ ꯃꯦꯛ ꯑ ꯗꯦꯠ ꯋꯤꯁ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯤꯍꯟꯅꯤꯡꯕ ꯃꯤ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯤ ꯀꯕꯤꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯤꯒꯤ ꯒꯦꯞꯁꯤꯅ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯟꯗꯨꯅ ꯀꯕꯤꯔꯅ ꯕꯤꯔꯥꯁꯀꯤ ꯃꯤꯡ ꯇꯥꯏꯞ ꯇꯧꯔꯝꯃꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨ ꯕ꯭ꯂꯤꯡ ꯇꯧꯔꯝꯂꯒ ꯑꯦꯞ ꯑꯗꯨ ꯃꯇꯣꯝꯇ ꯃꯨꯠꯈꯤꯔꯝꯃꯤ ꯀꯕꯤꯔ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ ꯃꯥꯅ ꯑꯦꯞ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯅꯕ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯞ ꯑꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯗꯕꯤ ꯂꯩꯔꯝꯃꯤ ꯑꯦꯞ ꯁ꯭ꯇꯣꯔꯗꯁꯨ ꯅꯣꯛ ꯀꯧꯕ ꯑꯦꯞ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ ꯀꯕꯤꯔꯅ ꯃꯥꯒꯤ ꯐꯣꯟꯗ ꯚꯥꯏꯔꯁ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯐꯣꯔꯃꯦꯠ ꯇꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯥ ꯁꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯕꯤꯔꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯟꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯃꯥꯅ ꯐꯣꯟ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯍꯥꯟꯕꯗ ꯃꯥ ꯄꯨꯡꯗꯨꯕꯨ ꯍꯥꯟꯅ ꯎꯏ ꯃꯥ ꯀ꯭ꯂꯥꯁ ꯆꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯊꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯄꯥꯈꯠꯄꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯗꯨ ꯎꯗꯕ ꯃꯈꯩ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯣꯔꯤꯗꯣꯔꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯥ ꯃꯈꯥꯗ ꯆꯠꯂꯤꯉꯩꯁꯤꯗ ꯔꯨꯝ ꯅꯝꯕꯔ 21 ꯕꯤꯔꯥꯁꯀꯤ ꯔꯨꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯁꯤꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯎꯈꯤ ꯃꯅꯥꯛ ꯅꯛꯄꯗ ꯄꯨꯂꯤꯁ ꯍꯣꯁꯇꯦꯜ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯕꯤꯔꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯦꯅꯤꯌꯔ ꯑꯃꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯃꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯕꯤꯔꯥꯁ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ
mangak adu tamthina lenduna mother tawduna lerame mihatpaduna biraj makok adu masadagi tokhaiba makhai lelammi adubu ngaklibade pulisna lakpa matamda biraj ki ka gi thong adu manungdagi londuna lerami thawdo adugi matangda kanana sumu khontagi de haire aduga thong adu nafu sasonda hangduna mi changgibagi mamisu tade kabirna ngarangi thawdo adu ningsinglai mana athubada phone adu yengi matam aduda app adu amuk yauduna leramba thinakhi app adugi notification aduna hairi knock knock problem solved masi hek pabaga magi makhutagi phone adu laimaida takhi adubu karamno oiba yagadoribano kabirna athubada phone adu lokhle aduga app adu kakthaknaba tawi kabirna app adu kakpa yaramde kabirgi masa adu karino ma tawre biraj ki mihat ase ma masamangni haina khanna kabir class khara yauduna magi kadagi halakhi nungthil matam oiraklame satra pumba class yauduna leikhi aduna hostel bumba mi tak ta e kabir matam asida akiba adu khangduna magi kada leiri tanja asida magi thongda kanano amana thilak amme kabirna hogotlaga yenglubadadi thong mapanda kanasu leiramde kabir amuk hena kikhre kabir amuka hanna app adu install tawnaba honakhi adubu tawriba pumba aremba taki kibadagi phone adu off tawsile mikup kharagi matungda app aduda voice notification ama lae push ragini from the stair haibadi ragini bu stair dagi inthau masi parubadagi kabir kimanbadagi makok chakre aduga magi phone adu laimai da kanna langi adu fawa magi phone da notification lakpadi leptri khoidau saukalakpadagi kabirna phone adu lokholakpada voice notification ama laktuna leiramba adu ukhi kabirna karibu oiramgadino khanna voice message adubu tharai aduga ma voice adu hektaru badadi ma mihun thaun sudre karigumba nangna tawdaba targadi kabirna karimta tawba nangdringai app to the option ama lai push ragini or cut kaspi kabir kari tawduribno haiba khanglamde kasbi di magi masunupi atombi gi mamingni khangaudana magi masada makhon ama tarkhe mi adu magi he matungda laiba mali matungda leiriba mi adugi asaba soradu masada thegbagumna tawri kabir onthoaga yengbagi thongnasu leite tanja asida hawjiki mobile gi khonjel aduna tungdagi hairakhe kanano amadi khandaba yaro kabir hawjikti kanano amadi khandaba yararoi maramdi ragini khandrabadi magi masanupi siba yaribani kabirgi makhut adu thakthangni i aduga akiba adu phajinduna mikup kharagi oina mobile dagi mifam hongduna mangda leiriba mixel adu yengi aduda magi matungda amuba karino khangdaba ama leptuna leirami kabir kibuna suloire mana magi masanupi kannabagi damak ragini bu khalami hek khanbaga app amadi amuba karino khangdaba adu mangre mathangi ayukta ragini yamna akiba phangna men stilagi onthaki aduga makhong adu teklammi kabir hawjiti khanglae ma app tu dagi chenthokpa yararoi app aduna magi punsibu control to wa hurakle habasi khangki kabir app asidagi kamaina thokadawrimno haiba khangjaramde kabirna magi kada masamatomda thong thinjinduna lei aduga angawba amagum kaptuna leiri tanja asida magi phone da notification amaga amu lakhi andakti phone adu on tawbagi mahut phone adubu Fajana thugairami adu numitugi matung mi amaga wari sanagaduba leiragasu ma hostel gi landline oina use torami numit kharani ri karimta thokidre adubu noma magi class yawraba matung kabirna mayumga wari sananaba landline de call torami adubu phone da kabir gi mama gi khonjel gi mahut voice message ta tagi bu khonjel adu oina tarke nangdi pumnamak irai laina loishangini hain khalibra phone adu mafam aduda thamlamduna mafam adudagi chenkirami ma tawribu pumnama asidagi thoaroidra haina pukning chontharakhi mana thokriba wari pumba magi diary da irami kabirna muka magi phone gi notification gi makhon adu tarakhi magi desk ki manak nakpada koyeng yenglami aroibada desk ki drawer amada phone adu mapok kaidaba makhai ahanba amagum leiramba thengnakhi phone asi numit kharani gi mamangda Fajana di thugai grabani ma hujik pumnama asi loishangini haina sap yungna lepkhre
ꯍꯟꯗꯛꯇꯤ ꯅꯣꯛ ꯅꯣꯛ ꯑꯦꯞꯇ ꯃꯥꯅ ꯀꯠ ꯗ ꯕ꯭ꯔꯦꯛ ꯑꯣꯐ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯥꯔ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯀꯛꯊꯠꯂꯨ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯀꯕꯤꯔ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯅ ꯑꯃꯨꯛꯀ ꯅꯝꯂꯛꯈꯤ꯫ "What if I don't do this? What do you want to return?" ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯃꯃꯤꯡ 4 ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯏꯕ ꯃꯃꯤꯡꯁꯤꯡꯗꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯏꯔꯤ "Kill one." ꯀꯕꯤꯔ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯅꯥꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯕ ꯃꯁꯛ ꯈꯪꯗꯕ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯤ꯫ Kill one, kill one, kill one, kill one. ꯀꯕꯤꯔꯒꯤ ꯑꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯂꯤꯃꯤꯠ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯕꯤꯔ, ꯀꯤꯜ ꯀꯕꯤꯔ! ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯋꯥꯔꯤ ꯄꯨꯝꯕ!" ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯕꯤꯔꯒꯤ ꯍꯣꯁꯇꯦꯜꯗ ꯀꯕꯤꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤ꯫ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯄ꯭ꯔꯨꯞ ꯑꯃ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯗꯥꯏꯔꯤ ꯑꯃꯇꯪ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯦꯅꯥ ꯄꯨꯝꯕ ꯐꯖꯅ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞꯁꯤꯡ, ꯅꯪꯒꯤ ꯐꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯦꯁꯦꯖ ꯂꯥꯛꯑꯕꯗꯤ ꯑꯦꯞ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯤꯒꯗ꯭ꯔꯥ?